Anusuiya Uikeyna President amasung Home Minister Unaduna Manipurgi Houjik Oiriba fibamgi matangda kupna Khannakhre. Manipurgi Governor Anusuiya Uikeyna New Delhi-da President Draupadi Murmu amasung Union Home Minister Amit Shahaga tongan-tongan unakre. Union Home Minister Amit Shahaga loinana high-level meeting pangthoktuna Manipurda Houjik thokliba chahi ama helaklaba irang asigi matangda kupna khannakhi. Governor gi maikeidagi irang asi loisinnaba laukhatpa yaba thabaksing laukhatpinaba taksinki hairi. Adum oinamak high-level meeting adugi chap-chaba wafamdi Houjik faubagi oina fongdoraktri. Press na fangba paugi matung ina Manipurda Houjik nauna hingsagi thokdok thoklakliba asigi matangda mifam adu pangthokpani. Karam tauna tangdu laitaba amasung mahausagi fibamda hanjin hangadagi haibagi matangda khanakhi hairi. Governor na Manipurgi irang asigi matangda chap-chaba paukum thamki. Loinana handakta nonglai nungsit remal na state asida ichaw thokhanduna miyoi kaya khudong thiba nanghankhiba adugi matangdasu paudamki hairi. Governor na New Delhi da hek thumkibaga President Draupadi Murmuga su unakhi. Mahakna state asida Houjik thokliba ichaw amadi Khunda laitahanbagi paikhatliba thabak thoramsingi matangda wafam kaya pukhatkhi. Manipurda nonglai nungsit remalna men tadaba fibam ama mayok nahankhi. Manipurgi chahi ama helaba irang asina maram oiraga lanjen naraktuna state asigi mafam kayada hangliba relief campsingda lairiba miyoisingna thengnariba khudongchadabasing maru oina paudamki. Handak thokiba ichaw aduna maram oiraga awaba nangkiba amadi state amasung central agency singna mi kanmagi thabak paikhatuna safagadaba mafam singda thangdokhiba marik chumba wafam thambaga loinana awaba nanglaba miyoising adu athuba matamda mayumda hanjin handuna leiba yananaba khudaki oiba thabak paikhatpinabasu president ta taksinki. Lanjen aduna leiriba miyoisingi mateng pangnanaba central government ki maikeidagi sel thumgi ahen mateng bangsu pibinaba taksinki. Loinana president ki maikeidagi center na pangba yaba mateng pangnanaba leingakta haigani haiba wafamsu khangalakhi. Prime Minister Narendra Modi na luchingba anauba leingak nauna wasak laukhibagi matangdasu Governor gi maikeidagi thagatpa fongdoklamkhi.